BJP MLA Singa Sambit Patraga Unabada November Kun Fawiki Manungda Anoba Lengak Ama Sembada Yanakre Haire. Siddharth Kishore Dev Burman Lok Ayuktagi Non-Judicial Member Oina Governor Ajay Kumar Bhalana Wasak Lokre. Kurum Jari, ISDP Pau Meeting Tabiri Wapum Namapu Taram Okchari, Pau Sandok Napizari. Anoba Lengak Ama Sem Nabagi Matangda, Delhi the Ladiba, BJP ke MLA Singyauna, BJP Manipur Pradesh ke in charge su Oidiba, Sambit Patra Gangarang, Numidang, Sadar Patel Mark Taliba, Delhi Manipur Vavan ki conference hall da Pangtokiba Mifamna, November Kun Fawiki Manungda, Anoba Lengak Ama Sembada Amato Oina Yanakre Haire. Mi ahum aduna center gi luchingba singna khalakba MLA singi luchingba amabu chief minister oibada yanare haina ISTV na fangba pau amana hairi amaromda hauzik Delhi da leiriba MLA singna makhata na prime minister amade home minister unanaba leikhiga ja natraga leitharoidra haiba khangba ngamdri luchingba ani asi unnabagi ayaba hauzik fawik oina fangdri hairi. National Sports University Imphal na senduna dropping in sports ethics and regulation haiba hiramda nongmai oiba workshop ama National Sports University Imphal gi auditorium da pangthokre thauram aduda National Sports University gi Vice Chancellor Dr. Shyam Sundarat, National Sports University ki Registrar Dr. L. Dibamani, CRPF Langzingi Commandant N. Kunjarani, Director and CEO NDTL Dr. SPL Sahu, RIMS ki Professor AK Joy Amasong, Department of Sports Medicine RIMS ki Senior Resident Dr. L. Suvasinina Maroiba Musing Oina Serugya Kibagaloinana, NSU ki Faculty Sing Amasong, Mahairoi Kayana Serugya ki. Tauramaduga Marilenana, Department of Sports Medicine RIMS ki Senior Resident Dr. L. Suvasinina, accidental doping asi players sing the thoktana ba players sing na yamna chiksin ba mathautai, karigumba matamda hakchang nuaiti haiduna, karigumba hidak ama hekta chasin ba asi afabanate, masino authority na pui piri ba players sing na seasonabada, athing bathamba potsak adugi machak yauram labade, kudong thiningai oi, player ama na hidak ama charging da sports medicine gi akang ahi singa tanaba mathautai haike. Maruina Sanroising Sina, Hozik Kamanoina sports, Hoziki prohibited substance low raising say, Sumna Sanadaba Mikamu the Dikitang accidental oibis in Hena Kaman Oi. Adubu, for example, like Jim Nagumba train Tobakangu City, Moi anabolic steroid kumba, the stimulant which in a by chance, Wang and Moida. Quite as opidus, I'm thinking the JKS Mayama, and sometimes Moi Karana stimulant kumajar raga, addictive oigiba, and the Masaze, Sisa Dragadi, Labangam daba, Dugumba, Sigumba case, Mam Sulak Payaway, athletes in Zina, Kanga Base, Kogi performance say, supplement Katana Makogi performance improve Banati, Makogi talent, Makogi Hotna German, the Sokandaba, the Java, the Pazana Java, balance like Java, Simeam Singsina, when a roll do, lazy, do not Simeam Semina, Kambiga Damne has Tanzania. IAS officer amati MPSC ki hanagi chairman Siddharth Kishore Dev Burman bo lok ayukta gi non-judicial member oinanga se Governor Ajay Kumar Bhalana nongna wasak lokre Raj Bhavan gi Darbar Hall da pangthoki ba wasak pagi thauram aduda Manipur ki Chief Secretary Punit Kumar Goel na nongna member oina wasak lobagi ayaba lobaga loinana mamingsu lauthoki thauram aduda Manipur lenga ki civil amadi police ki makok thongba kayana serukya ke Leiba ki ngamkhai lanthok lansing tawduna drug lalon ba miyoy ama security force na tha asigi tareta fare haire fagalaba miyoy asigi maming jamkhampau chahi khumfuga taret Bualkot village Churanchapur district tegini mangondagi sapon ke cham da haplamba heroin powder kg amaga 10 ani fagale haire Liangmai Imphal Market Committee na silaga chahisigi September 13 tagi hanagi Chief Minister N Biren hogdokiba Liangmai Imphal Market na selthum dungsi chanaba hingathanba thabak fangdaba sing thabak piba amasung ahongba mamalda organic oiba polam kaya leibigi khudong chaba fanghanba haure hiramasida paudamama Ain hojil jari ba mafam asi thangmaiban maisnam laikai tani haukiba September ge tang tarukta
Manipur ki Hanagi Chief Minister Rong Thumam Birena Liangmai Imphal market asi officially hangdoki Hadiba Liangmai Imphal market asi hangdokraba matungda aikoi Imphal area da leba tongan mafamda hadiba kaithel asi hangduna lakpani ngasi asi maridak suba oina thangmai masnam lekai da Liangmai Imphal market asi hangdokpagi saktam maduni mayamnu ubiriba asi Asigumba Liangmai Imphal market asida aikoi Liangmai gi oiba event mayam amana makoi gi sing da phangba organic ki oiba mana masing amasung polam kaya poraga mafam asida yoli redena mafam asida leiriba Imphal gi miyam sing asina thoraga hairiba ima event sing hina poraiba polam sing asi yamna pamna leina baga loinana aikoi ima event sing sigi marakta yamna harau nungana wari watai sana budusu adumak ISTV news na uba phangde Asigumba Liangmai Imphal market asina aikoi lamdam asigi economy da kaya yamna kanaba pigani amasung thabak phangdana leiriba Liangmai isilinaw singi marakta masina anoba thabak pinaba mafam ama ohengaduribra natragana aikoi masi punamak sigi mathakta aikoi leiminariba jati kanglu furuk punamak sigi marakta aikoi nungsi sanaba hanadigi hena masi hengalhanbada Liangmai Imphal market na asoba thaudang lawgadoribra haibana singbasing asigi matangda mafam masida leirameba miyamna ISTV news ta phongdorokpa tongan ba wafam sing mayam puna lominasi Asigi market se smaina hangdring ai dadi akhoi mafam da chalaga nagamapa da ayam yole ayuk ta kwa ayuk da laga akhoi wholesale da so thai aduga akhoi mafam ayam da di dum chalaga yole akhoi footpath da phamaga kwa marak ta dumaina yole akhoi Liangmai community bu asumana injang sukra yoninge pibdo yam harawe isor bu yam thagale mai freshness e adum ubo phangani e lamdam sida sithoi ge habse angang sing da chu khange adagi angang sina who's that community habse jo khoina loina khangba ngamgani akhoi gi damak ta sigumba market hangbi ba sil langbi riba oja lai guru miyam boso Liangmai nupi gi trap tegi yamna harawai nungai asi matung degi so asi degi henna aphaba akhoi gi damak ta sil langbi yo habisi miyam gi mangda haijaninge akhoi Liangmai nupi gi damak ta jaga se asine haiba mafam achaba amasi akhoi athubada pamjai akhoi tamda leiriba kangbuga akhoi singda leiriba akhoi indigenous oiba puruk kangbu singsiga sumaina hujik punnana khotana unaba amasung ngasai potchai yonba khotpasida amaga unadana wari watai saba nungsinaba amasung economy su phagathanba asigumba si yam phaba adumba activity amane nai hak thamjage Liangmai sing afaba sumaina healthy living oiba food habits afaba pinabigi damakta khoi chingdigi pira e aduga sida leirib irecha sing su Liangmai sing musu meteng pangnaba amaga meteng paminaba amaga support tawminabagi sumaina adugi pandamda sumaina khoi asigi phajana chachari mathangda lakdobagi khoi market phambadasu sumaina mayamna support tobiyo nahan su mayam laga Irecha sing labising club ta labising mayamna imai belsing laga sumaina participate tawraga insang na pi loin mak lawbiye yam successfully sumaina chathariye laiba akoi amuk tawdaba man week ta su sumaina laaga mayamduna support tawbiyo haibase mayamda haijabne Thabak phangdana leiriba community singi marakta asigumba kaithel asina khara makai orbasu thabak soina pigani haibagi wafam asi phongdokpaga loinana tongan ba mafam masida laiba Liangmai ima event singna makhoigi akaknaba mafam ama leirabadi haiba kaithel asi matam sangna yamga seba tobang ngamgani haiba wafam asiga loinana aikoina Liangmai Imphal market asina lamnam asigi leiriba community khodimakki marakta nungsinaba asi kaya yamna henkalhan gadage haibadu aikoi mayam punna makatana yengminaba tari ISTV Paugi Damakta cameraman G Gagan Sarmaga Luina Paudam Jeriba Kumarjit Wahengbam Thangway Mastam Laikai Imphal West District. Paugi Marak Thana Temba Break Amata Longminase. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon Cup Syrup thakpiu Kapidon Cup Syrup Honglakliba punsigi lambi sida araiba chaba yaba makhai sasinari
अदुन हिदाक लांथक कयाम चादब यारक्ते चासिल्लिबसिंगदुना अदोमगी लिभरदा कयाम सोखल्लि खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहल्लक्ति खुदिंगमक सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule ब्रेक इमतुंग तराम नोकचरे पाव मखाताना पिजरे Delhi की कुतुब मीनार दगी अक्टोबर 2 दगी साइकिल द खोंगसान बहौरखिबा ट्रांसजेंडर एक्टिविस्ट मालेम थोंगाम के साइक्लिंग फॉर मणिपुर पीस की खोंगचत ngarang 8 नि चनबदा उत्तर प्रदेश की रामपुर द थुंखिबगा लोइनना मफम अदुदा लेरंबा पुलिस की टीम अमना महाकु तराम न ओकपीबगा लोइनना लमदम अदुगी खुंजा सिंगसु हकथेंगना उनदुना मणिपुर हौजिक ओइरिबा फिबम असिगी मतंगदा वारी सानाख्रे मालेम थोंगामना मणिपुर द महौसागुम तंगदु लेताब पुरकना बहोनबदा यूपी की मियामनसु पांगबा याबा मतेंग सिंग पांगबीनबा वफम थमखिबगा लोइनना चही अनि मखाई हेना मणिपुर द चथरगलिबा इरांग असिना हकथेंगना सोखलबा मियोइसिंग अमसोंग स्टेट असिगी अचुंबा पामजबा नहा कयागी अनिंगबा अपामबसिंग मुन्ना नैनादुना मखाताना थबक तौखिनि हाइखे Lions Club of Imphal City amasung Lions Club of Imphal Kanglana Ibontoshana Girls Higher Secondary School ga khutsamnaduna Mahairoi teaching staff amasung Lion members singi oiba mental health awareness program ama school asida pangthokre Thauram asida Dr. R.K. Kumarjitna Breaking the Silence Building Support ki matangda wangaki Loishilakpada maroiba paw amukhana pizari BJP MLA Singa Sambit Patraga Unabada November Kun Fawigi Manungda Anoba Lengak Ama Sembada Yanakre Haile Amadi Siddharth Kishore Dev Burman Lok Ayuktagi Non-Judicial Member Oina Governor Ajay Kumar Bhalana Wasag Laukre Hauzik Fawigi Oina Sivina Santokchaba Manipuri Pau Matang Staloizare Miring Tabiri Bakumnamaku Amukana Kurumjare